Imis PAODAM yang tabiriba sungbu yumnam Anuradha Devi nai kaunana kurumzari hauzeng waroi papauda Manipura hoki bapung kumari da nongna mioi lising amaga chama humudra mathoi positive oiba thenakre mioi tara mangana laichada sina lekhidre numitara ni curfew hayengdagi haugodariba asida miyamna pochai lainana bathumsana kre police na SOP ngak tabasing phagakre Rajya Sabha ke MP Laisam Basana Zawana solar lamp sing yanthokre loinana Idula Adaga Mari Lainana Tembang Pikre Hause Pausanduna Pizading again Mangoinana COVID-19 Anisova Laisadasi Yamna Laina Mio Amatege Amada Sandokanba Laina Laisad Oibana Laisadasina Makatana Santuroktanaba Lengana Lautokliba Numitaranige Sadan Bosawatuna Sadan Manunda Lengana Ayaba Piriba Tabak Torom Singkak Natana Yum Dagi Satopigano Loinana Social Distancing Akpa Mi Amaga Punbagi Tabak Matam Kara Tadopiba Kusatuina Sapona Hamdopa Natraga Hand sanitizer season Natuna Sangdopa Kawigano Loinana Laisadasi Atuba Matamda Lamdam Sitage Mangan Kinaba COVID-19 testing Amadi vaccination Totopi House Pausanun Pizadi Manipuda Haukiba Punkumari Danona Muli Sangamaga Chama Humbudramatoi COVID positive over Tengaduna state Asage Apunba COVID positive compound case Masing Lising Marpumdo Tanipan Yankimapan Sure Pumpamasida Mio Taramangana Lakide Masitaraga Apunba Lakidabaki Masina Lisangamaga Chahum Humpumangane Haukiba Punkunmari Asida Mioi Lisang Taro Chamapan Nipunito test okay Pandemic asi Hobuding asi Pauda Apumba Mioi Langmapant Lising Marpudra Taro Chaniga Kunmanga test okay Heidi COVID-19 pandemic Maraksida Kaksing district ki oina ngarang July gi tang 13 ke nungtin gi punga ani dagi ngasi July gi tang 13 ke nungtin punga ani phawbuda district asige mioi marphuma thoinamna COVID positive oba thengna ki makhoi lenga ke testing center da Hombudra Mari Zevan Hospital na manga amadi Ima Hospital na ani positive oi khibani district asige apunba mioi chahunga kuntrana ngasi test okay test khibasing asina lenga ke testing center da Chahunga Taramanga Zevan Hospital da Taranitoi Amadi Ima Hospital da Ahumne Nakalamuram da Malemasida COVID-19 positive Oikiba Migi Masing Koti Taramapanta Langmari Lisang Kuntramanga Jamani Pumapan Sukre Masagi Manunda Mioi Lag Nipu Lisang Marputra Mari Jamanga Kulumdona Lakidri Mioi Koti Taratret Lag Kuntratarog Lising Ama Chatrog Kuntatrade Na Narambadagi Pakre Malemsi Pandemic asina khwadege hananahan kiba lebak asina positive case koti ahum langni pumapan liseng kumapan janipan yang kaitaruk thengnaduna USA na oiri ani subaso leba lebak na case maseng koti ahum lagtara liseng humpumari chamapan sumna nipan thengnaduna India na aduga positive case koti ama lak marpudara humdoi liseng nipan chamasumna mapan thengnaduna Brazil na subaso leba lebak oiri India ke oinadi Mio Lak Humpumathoi Liseng Marbudra Taret Sumna Taranipang COVID positive oiduna Maharashtra na Ahanba Kerala na Mio Lak Kuntramathoi Liseng Kuntra Janipang Kuntra Humdoi positive oiduna Ani Subada Aduga positive case Lak Kunipant Liseng Marpu Chahum Humbudra Thengnaduna Karnataka na Hum Subada Lei Manipuda COVID-19 Naba Hengalaglabasu Laingaka Amadi Department na Akanba section Tawang Sink locally Abadi Laingaka Amadi Department ke Ahanba Kongtang Oina COVID-19 gi sen asi Thugaibani Haina ngasi Directorate of Health Services Manipur ke Director Dr. K Razona ngasi Paugi Mipam Amada Pongdorakli Director na Makatana Hai Laisad asi Tingnanaba testing to wige Amadi vaccination to wige Kongtang Hena Kankalakli Miyamna Laisasi Tingnanaba Lenganga Amadi Department na Lokaliba Tabak Thoram Kudimak Miyamna Ngang Satpio Lenganga so Laisasi Tingnanaba Tabak Thoram Kya Japsana Paikale Amadi Miyamna Lenganga Paikalaba Tabak Thoram Singda Mating Pangbio Hana Apel Dorang Positive cases in here,
अदम इता तादबा अबगी सीबगी चांसिसु खरा मुता खरा मुहेन सुम तौदना खरा लेबा मस्लिसदा एकोइना हेतम मयामदा हेतम नुनांगो खरगी पोकवा अदबु मसी वानिंगे लेके नुनांगे लेके एकोइना यामना मुन्ना खंदरगा मसी करिगिनो करिगी तौरैन हाइबसी एकोइना मसी मुन्ना खलगा एकोइ तौन थोपा सेक्शन खुदिमक्ता एकोइगी तौबा याबा गवर्नमेंट लोइना पाइखलि नुमित तरानीगे कर्फ्यू हयेंदगे हौगदरिबा असिदा मियामना मिपाइबगा लोइनना पोचै लेनबा थमजिलक्रे पुलिसना एसओपी ngaktabasing phagatpagi tabak makatana sathakre hayengdagi manipurgi mafam punamakta total curfew thamgadoriba asidagi imphal gi tongan tongan mafam da leiba yansangna piyompham atei dukan singda numit tarani asida sizinanaba chana thangnaba polam sing leishin bagidamak magi lekai gi miyamna thomsing ki bagaloinana miyam duna queue leptana pot leinakhi ATM butasu queue lemnaki Tanza Sida Manipur Police na Manipur Lenga Kamati State Disaster Authority na piba galan indaba SOP ngaktabasang phagatpagi thabak sathake apumba miyoi chamaga humputaru detain tawraga matung thadoke makoidagi fine oina lupalising humpu chaturgyang khai lokhatke COVID-19 pandemic ase hawbudagi ngasi phawbuda Manipur Police na state asigi district taraturu ke SOP ngaktaba miyoi lakama lising yang khai ni thoi chamat taramanga dagi lupa koti ani lak nifu manga lisang manga chamri humpu khongakre hairi Rajya Sabha ke MP Ningthau Leisemba Sana Zawana Thasagi Chaichat Tarama Pandage August ke Chaichat Tarahumdai Phawa Chathagadurba Nungju Parliament Mifamda Sarugyana Nabagidamata Imphal Thadoklamdaida Masamake MP Kotada An Batangka ke Oina Manipur ge historical site yauna mafam mangada solalem yanthopagi tharama mangasi sanakonongda pangthokre yanthopagi tharama duda ningthauna haikibada ngasi yanthokleba solalem masi MP Kotada lakpane MP gi oina di sahi amagi oina solar lamp chamarom pibani adubo laibak thibadi solar lamp asi masang sudringa da matam loire haina sahi chigi February ge tang ahumda khanglakhi masi tasengmati matamatuda thong tekhiba aduna sathok sachinda khudong sataba kyama yona khibani adumapu solar lamp asi Manipur gi mafam singda phangandaba yade haiduna kanna haisabadagi santana yabiraktuna tha matam sonthana pirakpani hariba lamp sing asi amba oina Manipur gi historical no oiba mafam singda yanthopani haiki mana maka taraduna lakadariba lamp sing athuba matamda yanthongna bahonagani haiki ngasi iramdam amasongka malem pumbada thengnariba COVID-19 gi liset baligi hamigo ituna miyokya ge thawai thari slam lining satpasingi idol adana lakpa asida taibangi wangthoiraba mapu alana coronavirus asibu bali tobiduna taibang miyoiba akhoibo hinganbiu aikhogi iramdam pe iraikai amasong malemdagi coronavirus marufangna Mutatpa ngamba pinabiramlasano haina Yangkom Nelichandra intending candidate Kaksanga Assembly constituency na phungduragli Salibatha sigi tangkuma thoida pangthokadriba slum lining sapsinge senglaba lining gi thoram edol adaga mari lainana Kaksanga Assembly constituency gi manung channa leiriba soragi polling station tarukta leiba mawa mapuroiba lekhidrabi Lokrabi Chanika Yankaida Sel Gitangbang Yentopagi Thoramda Yankom Nilichandrana Makataraduna Hai Asigumba Thoramba Asna Lakpada Mawa Mapuroba Lekidraba Singh Asige Awaba Aduda Saduk Yazaduna Tengbang Zabani Kaksing Block Congress Committee ga Tanasaduna Yamba Yamdaba Thidana Ngamzaba Karatanko Oirabasu Tengbang Zakma Asida Yamba Yamdaba Thibidana Harau Harauna Lawiduna Idol Adage Thoramba Ase Nongaina Pangthong Minasa Pongdoke. Akoi Malayam Sida Manipur Yauna, Laikai Yauna. Akoi Tam Tiraba Laina Lachat COVID-19. Asina Landarakli was Sidang Saigi. Alana, Alagi Togandagi. Akoi Magi Masa Ismail Mahuta, Yauna Hosilam. Masi, Taivang Muivana, Bali Oidana. COVID ki bali yoidna matang shirai base maski mauta la na chamidna corona virus ki manikshi asi oina bali to biraga tai mioi ba khoi ngan biu ngasagi tangbang ke yanthokpagi thorampa aduda MP Inakhonbi Hana Kaksa Municipal Council ke chairperson oirambi amasung
BCC Kaksangi losing Bakarasu Toramadu Sarugaki. Amoramdasu social worker Karibam Zibana Ngase Wankemba Kendra Asage. It Kumai Pangtok Kadariba Yumtong Singda Chanatanaba Polam Sing and Tokray. Tengbang Polam Singi and Tobagi concert Aduda Taranito Suba Manipur Bidhan Saba Mikalda Wangkem Kendra BJP Tiketa Mireb Oigani Haina Torangliba KH Zibana High COVID-19 Lightsana Maram Oidaga Wanaraba Kendra Sigi Miyamna Kumai Ase Pangtopada Mateng Karada Oidabasu Oinaba Wakalonda Janatanga Polam Singase Yentok Sabani Haina Pondoki. Kangaboy Assembly Constituency ge MLA Surjakumar Okramgi Miang Makada Lieutenant Chatarapa Thorongi Makatarakpo Aina Ngasisu Sangayumpamba Amadi Atopamda mass vaccination Pangtokre Vaccination Aduda CMO Tawalgi Makada frontline warrior Aina Matau Tawzariba doctors staff nurses Amadi task force volunteers Singna Kaptopaga Loinana Honabiriba Aduda MLA Surjakumar Okramna Tagatpaga Loinana Apenba Pungdolanki Amadi Assembly Constituency Asida Ladyba Chahi Tarani Pangi Matakta Ladyba Mipung Kudimangna COVID vaccination Asibo Kaptok Binabasu Makatana Haiki Matautoriba doctors volunteers Singdaso masks hand sanitizer glove cell netting Bapolam Singsu Kusinarangki COVID Lightsana Marambo Oiduna containment zone Lautokraba Hianglamda social worker Oiriba Maibam Dhanabina Chanaba Polam Port Sing Yantokre Kaksan District Manung Chana Laiba Hianglamda Handak mass testing Tauropada positive Oirakraba Hianglam Lai Pangan Badage Hiramai Pawada Laiba Imong Murpadara Humdoida Chanathanaba Port Say Edu Yantokibane Port Say Yenba Chatpage Kongsata Aduga Marilenana Danabina High Malimgi Tamthiraba Lena Laichata Oiriba COVID-19 Ase Aikoi Puna Gyantaminaduna Ngatonaba Honamina Se Haiki Ngasi Pizariba Polam Asi Makoigi Awabadasu Aikoisu Saruk Yadi Haina Pizabani Amarumda Hayingdagi Haugadariba total lockdown ta Asinaso Amuka Hena Wahangadaribani Masigi Kalaga Aigi Maikai Dagi Angamba Karakak Pizabani Haina Pondoki Hanagi Deputy Chief Minister CWC member Gaikhangamna Haikre Lisingani Kunito da Pangtokadariba Manipur Legislative Assembly election Gidamak Congress Party na Sem Sabaloide Mikala Sida Congress na seat Nipu Mangadagi Tadana Pangane Handaki Asina BJP ge Aroiba Lenga Koidagani Wabamasi Babu Parada Leba Mahaki Quartada Pamisanga Unabada Mahana Pondo Kibani Politics Cybersi Aka Akum Naiba Kungsad Amane Sahi Tarek Palapa BJP ge Lengak Asina Congress Party na Paikhalamba Thabakya Aremadam Anghale BJP ki Sahi Tarek Asida Prajasang Pandaba Kham Thengle Posege Maman Hangalakpa GST ge Matang Amade Farmer Singi issue sing Asina Lairaba Prajasang Kok Pairaga Khangle Hairaduna Vaccine ge Matang da Congress Party Yauna Section Kayana vaccine the Kapthong Nava awareness Pirapadage vaccine the Kapthong Ningba Mi Masing Yang Kalaklabaso vaccine ge stock Marang Kaidabana Miam the Kuduk Sadaba Kayam Mayonare Status the COVID-19 vaccine Kapada Miamna Akiba Ponarambado awareness ke Tabak Kankan Narambana Ngasi de vaccine Kapthong Ningbage Masing Nom Namage Hangalagle Asiguman Matam Asida vaccine ge stock Marang Kaidabana vaccine Kapasaluraga Kaptana Halapa Miyaka Yaure Maru ina lengak pasingna laina asibongak thongnaba semliba SOP phawa lengak pairiba makoina thugaiduna leire Masidanatana health sector da paikakadaba tungan thabak thoram kya media amadi jan khakta da tawringaida missing yamsadaba phurupsing mukhiba yana leire haike Maramaduna COVID laina asi thengnaba matamda akhang ahi singe poktak ningtina lawduna thamoi sengna thabak tawbiyo haike Ada jodoh no pangang ngang no du tawreda oi paloi de wa de ko pangang ngang kan de kilo from the changda ko ki mission is 2022 mission is khamakanda masigi the target to ga michi yeng ga ko ni mien adom khamakanda ko the target na 45 seats de ta lowa haibidi mudi target to that place sanksel So that 2022 persuade my Pakani, I was a BJP Sakasi, and the Handakisina, or the Grand Kaniko.
Upal wapal usek waya yaudana malem sida mioiba aikoi khakta hingba oitokte aikoi puna hingminak katabane haina Washington tha Assembly constituency ke MLA PAODAM Project phongdokre wapamase puna hingminase group PHG Wangsin sinduna ngase ayu pung tare makhai taba matamda khongjom mega tourist center da pangtopa mega tree plantation program haudopa ke tharamda atoiba mithunglange wanam piraduna MLA Project phongdokhibane Wall environment dege sarukamba oina pangthokleba asigumba upal thabagi thoram sida aihakpusu invite tawraktuna sarugiyaba phangjabasi su apenba poi haike Bangalore FC da under 12 ke goalkeeper oina leiba Thawal district ke Wangjing sorokabam leikai da leiba wabana kham thenglaba footballer Narengbam Rohen ke imang manungda ngasi like-minded group LMZ Manipurna Sanaroi Rohenbo Puning Thawarpa oina Lupali Singh Taret group asige Vice President and Ravi Kumar Secretary Sorokai Pampo Ozit Publicity Secretary Rakesh Naurem Sapamp Manihar Amadi Sangnai Sumang Lilage artist Bobby Kundrak Pamna Chingba Maru Iba member Kiana Rohent Amadi Mage Apopa Apopi Aniki Mapamda Lupali Singh Tarika Konana face masks Amadi hand sanitizer so kusinaki Hauze ke lomi singna urea harge darkar aduke matik oibana sumnatege urea bag ama phangongnaba hingnong yaidage kaksing lamdongge godamda queue level batare lengangna COVID-19 gi matangda mitindana wa phong kya thamlabasu lomi singde COVID na narabasu yare haibaga chapmanare Madam Saringaida har habaudaba yadabana COVID-19 ge akiba amadi matam mangba kinadana har phangongnaba honari Lengana Pibamba Asikupna Kanabiraga distribution system Samtok Viduna Arriva Mong the Lomi Singda Har Panganaba Aduba Matamda Simpinaba joint non-government voluntary organization Kaksangi Cherola Manalenga Kipuning Sing Salagli Lagli Basanini election da BJP gi Mapangan Kankal Handuna BJP gi Mirab Singh Mai Pahanaba Pandamda Thawal district Manungda Ladiba BJP gi Mandal Ahungi Mandal Committee meeting amade core committee ge mifam ngasi notice state ke BJP ge zoned organization secretary Ajay Zamwal saruk gyaduna khongsom tourist gas home da pangthokre BJP Thawal district na sinduna pangthoki batharom aduke mangoina na Ajay Zamwal na lusingduna MLA Dr. T.S. Radhyasam MLA P. Brozent BJP Manipur Pradesh ke General Secretary Al Devent Premananda Maite Secretary K. Inaucha Devi BJP Manipur District President Y. Kumar Sid Ambade Party Ge Thomi Singna Khongsom Kheba Singda Ladiba Pauna Brazabar Sege Mitamda Lei Katuna Ikai Khumna Bodki Loinana Ahamba Oina Khongsom Today's Home da Hairok Mandange Mandana Executive Meeting Pangtokuna Haudoki Tungda Wangzington Tham Mandal Amade Khangabo Mandal Gi Supangthoki All Manipur Tami Chingmi upon Baluke President Ima Soibamba Ombi Momont Laimage Aruba Mathomangam Uripok Polem Leka the Pangtokre Manipur Gi Tungandongamba CHO Lusingba Sink Ima Luki Lusingbi Sink Mahiroi Luchingba Sink Amade Lamdamadunge Club Amade Maira Paibeka Laktuna Laikidrabage Photo da Laikatuna Ikai Kumnaba Utpagaloinana Laikidrabage Mapamda Minute and 2 minute left na Ikai Kumnaba Utkre Tharama se marks hand glomna chingba sink uptuna SOP ngal pangthoki Laikhidrabi ima soibam ongbe momont leimana manung matam satana ngarang laikhidrababu jiribamda leba organization ZDO Jimpal MSO amade kada jiribamna Jimpal ge holda minute and 2 minute leftna ima ge thawaina lairam lenda ingne chikna lairunaba isor ge maphamda thongni jabaka loinana ikai khamnaba utkre Hauze Tabak Chathariba Palendage Chandian district headquarter Fawbage Lambi Semliba Asida Nungi Mahuta Select Oina Seasonamle Masina Marambodaga Sembaluidringeda Lambige Mapam Kiada Aka Etoi Toglagle Haina Chandian Naga People Organization CNPOG President David Voisna Pondoragle Wapamasingasi CNPOG President David Boisna Luchingba Chaningi Tongantongamba CHO Singi Miut Singi Yawatimba Amana Palimtegi Chandian District Headquarter for 1 kilometer Tarani Panch Sangba Lapike Construction Get Thabak Sing Yang Simbage Kongsata Pondo Kibade
Mahana makatana hai semliba lambi asige matangda lamdam asige miyamgi pendaba wakate kya lakpadagi ngasigi yangsang khongchat asi chatpane lambi asi mapung phana semba loiraba mapong kya da black topping mathakta chakhairapa kom sarakpa amadi maphontana kaiduna nungkopo oina leiramba kya asi ure loinana lambi asi chembada sizinagadaba nung thampam asida siletna sinba chip mayam ama paiduna leiramba su ure maramasna lambi asi semba loidringeida karigidamakta kairibanu haibado mafam asida paidamliba asina masana taksare haike masagi yangsung khongsat aduda National Highway and Infrastructure Development Corporation NHIDCL ge makada lambi asibu semliba Krishna Construction Company ge manager amadi engineer singsu saruya ke loinana mafam kyada lambi semba asiga mari leinana paikhaliba thabak thoram singe matangda apen penda amadi miyamgi interest da tohoningdaba thabak thoram singsu CNP ona lutingba tim aduge maikaidagi phongdokhi. Today we have inspected from ground zero Chandel. We are on the way and we are at the depot of where the stones are laid, and in most cases we have seen the road that are already completed have cracks. So while doing that, we realized that we have seen the stones that are being used. These stones are slate materials. You can see this breaking. So this is the material being used. We are going to confirm from NHDSL, as they are the technical agency which confirms the varieties of things. Muslim Singi it Kumaiga Marilaina BJP Manipur Pradesh ke Vice President Su Oiriba Wabagai constituency ke ex MLA Dr. Usam Devena Constitution asige manungda leba kairak damge Muslim Singda tongan ba chana thangnabage polam kya mateng pangkhre kairak dam makongda leba imung chaniga yangkhairamda mateng ke pibage tharampa aduga marilaina Devena Muslim ichinte inausangna itke kumai asi haukiba sahi chingda chauna sauna pangthoklamba oirabasu chahi asige oinadi COVID-19 ge laichada asige yenglaga maming khangtage oina pangthokbinasi maru aina laichad asibu thingnanaba laingangna laukthokliba SOP sing ngakpio haina appeal tawki amaramda COVID ke wanaraba matam asida it kumai ge yenglaga miyamda mateng panglakpagi damak kairake Muslim singe maikaidagi su debenbo thagapa phongdorakle Sayasigi December Pawada vaccine kap yaraba mioi khudima kamnanabagidamag tha khudingi oina vaccine dose lakh budra manga asamna darkar oi haire wapamasi assembly ge budget session phamlingaida opposition leader Debabarta Saikyana hanglapa wahange pakhom oina Assam ge Hal Minister Kesab Mahantana pikibani State Hal Department ke matungi ina Assam na tha khudinge vaccine dose lakh manga phangi haire darkar oibadagi dose lakh yangkhai tha khudinge watuna phangi haike July ki tharaga Assam da vaccine dose lakh marfutaruk lising kuntra nipan chanipan humbudra humdoi season kre vaccine kapayaraba miyosing punama kapnana bagidama vaccine dose crore mari lakh humpunitoi darkar oi haidi hala amasung frontline worker ge vaccine January thawai dage vaccine kapa haukibani chahi tarani pandage nipamanga phawge miyosing ge oinasu vaccine kapa megi tang amadage haukrabani June ki tang kumathoi dagi nungtige oina meo laka ahom phawba kamnaba Assam government pandam thamkhibani Hausik arobada maroba paw ahmani pizari Manipur da hoki bapung kumari da nongna mioi lisinga maga chama humra mathoi positive oba thengakre mioi tara mangana lecture sina lekhidre Numitara ne curfew hayengdagi hawgodariba sida miyamna porchai leinana bathumsina kre police na SOP ngak tabasing phagakre Rajya Sabha ke MP Laisan Basana Zawana Solar Lamp Singyan Thokre Loinana Idullah Adaga Mari Lainana Tembang Pikre Image Paudam Ngasigi de Matang Sidaloijere Meng Tabiri Basingbo Amokana Krumsari